Senior Singbu Purantaba Maitena Taram Nokseri, good evening. Japan, South Korea, Amsung, Kwigi, Sainagi. Foreign Minister Ohum Unaduna, Amana Amada, Hena Hype Dileva, Amana Amada, Hena Tazaba, Tamnaba. Amasung Cooperation, Henganahanaba. Asina Maramoraga, Indo Pacific region, Asigi geopolitics, Sauna Owen Bakayama, Puropayari. Masigisu Asoba Mamiyama, China, Taiwan gi relation da Dumaino Uba Pangadori. Matam Karasida, China, Taiwan, the pressure, Pirak Pama. Or Amukta Tokidriba Tazadaba Moonga, China, Taiwan, Paminaraga, Wari Sanabagase, Tolopayari. Madam di Taiwan, China, the Tinsen Base, Pamba Taiwanese, Kayamasu, Sinroshing lady. Aduga, Taiwan, Heidi Baleba City, America, gi Mating Yaudragadi, the minor protection Yaudragadi, the minor Hingbang, Loidaba, Lebang, China, Ida Line, the Russian Kiba, Namgadab. Kari Maramgi, Sainaga, Taiwanga, Khanglani Haiba, my ex Sengna, Khangnaba, Ekoi, Sainagi. History to Sakalaga Kra, Yiminasi. Masi Kanglaga di Sino-Japanese Husik Togli Matangsi, Sainamsung Taiwan, Khanglani Base, Mamuta, and Make Sengna, Loina Kanglagan. Sainamsung Taiwan, Heidi Balebani, Si, Kadai, Ge, Haibidi, Queen Hena, Make Sengna, Kangarabo Wafamni. Taiwan Heidi, Apunba, Saina Se, Taiwan Guinea Haina. Sainana Muhaidi, Masi Sainagi Saruk Amani, Aduna, Sainada Tingadabani, Yadragasu, Namdana Tilangani Asini. Sainana Taiwan Bu country Amani Haina recognized Kaktaudi. Aduga leba ani asigi marakta satharagliba ungkhanaba asi ngasi ngarang dagi natti matam kuire masi khangnaba ikoi mamangi sainagi history nainadaba yaroi masida isini raksing matek khara nainadaba yaroi kari Sino-Japanese land China ga Japan ga songna kibela Chinese revolution Chinese civil land China na ani subalan jaw da yawbi matang amasung the division of China asigi mayamase khanglagati hojik tholiba ungkhanaba asigi matangda Hena Mamutana, Kanglagan. China the lady by Yellow River, Haidiba, Asigi Manakti Chinese civilization Horoki. Hausikshu Yellow River Ase, Mother River, Haidiga the Minor Kangi. So Ranang Asidagina say Lissing Marim Ki Mamang. Indus Valley civilization gi Matang the Su, Sino-Japanese and Kharadi Shoyana Kangina Magani, no Amushuni Minasi. Asidagi Ningto Panba, Lulam Santopa Hore. Palam Liba Ningto Singna Magi Matamda, development Kayama Torobi. Ako India Suni, Lam Masin Punsalaga, Laiba Ama Wena, the minus Shem Kibani. Asina Maram Oerga, Chinese Adukimatic Mapangan Kalami. 13th century the Italy Martian and explorer, Marco Polo, Asia Lebak Shing, Koi Basalami. Arab, Habidi Midan Istagi, China Dagi Myanmar Dagi, India, Adudagi Mayum, Italy, Europe, Amuhanki. Masidamana China Amsung, India, the Urakpa, Atangba Posei Kiagi, Wari Lirami. Masigi Wari ase tamna Europe sin batungna santoklami asidagi European gi huran ba kaya ama China amasung India da langning lami natural resource amasung posai kaya ama huranaba asumna Vasco da Gama Portuguese explorer India da ihan hana 1498 megitang kunda Goa da dumaina thungki asigi matung India di Europe ki colony ma onkhre kanagi British ki adubu China di lingjian manaba ningthau amagi makhada leirambanina Europe ki huran basing asina pa heta lokshin mangam lamde China da 1364 dagi 1644 fawba Ming dynasty na palami asigi matung Qing dynasty lai Qing dynasty na Ming dynasty na palama mafam area du lokshin duna asoba akan ba empire ama onthoklami matam asida prithvi da Qing dynasty na khwaidagi sawba mari suba empire leiba ama adumaina oirami lingjian manai mapang kalli langi lami yami lan thum marang kaina lay 18th century gi aduwaida asigi langi lami yamba lingjian manaba paisa paiba asinane Europe ki huran basingna pak heta khigi landaba ngamdribagi asobu maram asi Qing dynasty gi matamaduda yamna sauna soiba amakhak laiki maramdi langi khusu khulai matam gi matungina upgrade tawdab asini akhoi manipura thang 10 taga British ki nongmaiga lan songna khibado adumaina songna khibam khoisu matam aduda prithvi da British empire kanna loilam santorpa matamni British na mai paglibase matam aduda makhoi gi navy gi power se yamna kalle 1830 gi matam swaida British na China gi business makhoina munnaba hendan tawnaba adumaina honare 1939 da ahanba opium land thoe 1842 da China British ki makhuta mai thire Hong Kong British ki makhuta satkre asigi mathakta British na China the free trade tawba yahalami asigi matung 1844 da ani suba opium land
amuk thoe yamna maru oi balani sinrok singko leiba ama khunai ma mangan gi hairgadi khoigi nisha pijau haiba wari malai British amasung France ani pulaga China da lan tokslami China maithi de asigi lan ase the Arrow War tien gi lan hairga so dumaina khangnai mamang de su panjakre China lan mi yami adubu lan gi khusu khulai matam ga sananaba mawong da upgrade tawdi haiduna China na thang ten siznai France ka British kana bomb top nongmaini asinani China gi force lan mi yamdaga su western singi mamang da maithi dibasi kuina lepa ngamdribasi Qing dynasty mapangan sonthare population di yamba asina maram wairga isinarok sing corruption su hengale mi gi makhutagi lan maithirak pasing kaya asidagi Japan da 1868 ta maiji restoration torami masigi matung Japan gi navy army lan gi kusukulai mapangan kalhanduna British na tawriba asumna lan tawduna Asia gi lebak singdigi makhoju hurana ba mu honare ebisinok 1894-95 fawba ahanba China Japan lan ahanba Sino-Japanese War adamaina isinarok sing satharami leba anima Korea peninsula ase loksanab honabada masida China maithirami China gi mafam city khurimakta atop leibang na power paisinduna adamaina leirami China upai leiramdi karimta tawba ngamlamdi 1900 ta China na foreign power sing ase China dagi takthoknaba lan hore asibu Boxer rebellion harga adamaina khangnai Eight Nation Alliance masida Japan Britain France Italy Hungary Australia Germany ga China mathandaga adamaina lan soklarami upai leite China amuksu maithire akan bana kuigi ason babu nehetpi haibiduni ha mayam amaga mathandaga di kumaina lamba tawruni matam maduda China gi Qing dynasty gi ningthau Gwangju na palami yamna haisingi China da thokliba problems sing ase hantanaba honarami adubu magi sana thangnabada dumaina hu hapsin biraga ma se dumaina hatoklamne kona thijan badagi arsenic changwang na yawba magi haksangda asib haksang adu dumaina thengna ki sinrusi asigi matung China gi ningthau ama muk sille magi maming pui kawi mana ningthau oiba matam aduda magi sahi se sumdagi ahum khak subada ngaidi chawkhraba Qing dynasty gi ningthau oidoriba karamna foreign power sing asiga la thengna ga doriba haiduna China gi miyo singda wahang kaya ama lae British amasung France na China gi farmer haibidi lawuba singdagi ahongba mamanda sana thaknaba mahi maro namduna leiramya aduga Europe ta adumaina tharami maman hengatpa yabanate asina maram oirga parja sing awaba kayama mayong narami wabana kham thenglabanina apikpa angangna ningthau oiduna panba ase penaraktre ningthau phamdagi ma se lokthongninge mating leiba China ma semninglami masigi wakhalon ase Dr. Sun Yat-sen da laglami masi maming mun khangjet bi ko Dr. Sun Yat-sen se mahak America dagi larik tamlai aduna leiba ataida ningthau gi sasangi mathakta lan tawduna sasan lokthok khibagi matangda wari kiyama mana khanglamme masimak Sun Yat-sen na China da awonba purangni ningthau panbagi sanabi muthalaga democracy purangni asina maram oiraga ningthau da sawningba pendaba miyoi kiyama khomjanba hore matam aduda ningthau gi general oidiba Yuan Shikai na su ningthau gi sasan muthalaga mana leader oininglami 1911 da Sun Yat-sen amasung general Yuan Shikai ani pulaga ningthau lokthoknaba honare 1911 December da ningthau panbagi sanabi China dagi pura lokthok-tuna Republic of China semlami asibu masida khana China gi ba songna khibalan adubu Chinese Revolution hairga adamaina khangne sahi lisingani gi mamangda chanarakpa ningthau panbagi sanabi thupchan khare asidagi Dr. Sun Yat-sen na KMT party Komingthang hairiba se semlami party asigi wakhalon ahum khaklai nationalism China da Chinese khakta panba mapaleba ki power China da changhandam ani subada democracy ahum subada socialism asigi wakhalon ahum asida salagadi China sakhutkani asini revolution di mai pae adu leba se lead tawnaba president natraga leader ama khanbagi mathau di tarme asdagi 1912 ta China da election tawrami election asida Beijing gi site na general Yuan Shikai na mai paklami aduga Nanking hojina Nanjing hariba mafam ase asidana Dr. Sun Yat-sen na mai paklami amatu oiba China ama semda president ani di oiba yadabanina general Yuan Shikai na president sema oige na dumaina haira isinok Sun Yat-sen na su khangi leba asigi lanmi general Yuan Shikai gi makhada leibanina kariguma mana president oirurabadi magi mayokta lan amuk tholakpa yai haibisi lan amuk tholagadi isinok sing China se amuk kaidoribane asina maram oiraga Dr. Sun Yat-sen na general Yuan Shikai da president gi pham pithoklami
1912 Yuan Shikai na president oire. Asidagi China gi thabak thoram sing ayamba Yuan Shikai na tamna paisile. Aduga 1915 da masana masabu China gi ningthoni haina adumaina laukthokserami. Asidagi Sanja Sen gi party KMT na Yuan Shikai gi matakta irang haunaba sem sarami. Asidagi Yuan Shikai na KMT gi member sing government gi laukthokami. Aduga makhoi gi matakta ot naiba horami. Asidagi KMT party gi member ayamba China thadoktuna mana hingnama mafam da senarami. Amasu Dr. Sanja Sensu China thadoktuna Japan da selami. Yuan Shikai na China da ot naiduna palami. Adubo line yadaba haigaduira 1916 da General Yuan Shikai lekhidre. Ma lekhidraba matung China da kangkhong amuk saire. Mapu pandabadongna China gi area mafam singda akoigi lairiba akanba paisa paiba power paiba miyo singna mafam khuding adumaina makhoina power se control tawba hore. Samna hairabada warlord haibadare sinroksi. Asigi matam asibu kari haina khangnage haibada warlord ira hairagasu khangnai. Mongolia China dagi khaidoktuna atopa laiba ama oina semkhre. Tibesu separate laiba ama oina semkhre. Aduga mamangda panjakre. Ataina mafam adugi akanba miyo sing haibadi warlord singna control tawduna makhoigi oiba government phauba adumaina semlami. Example ama pirabada sinroksi khoigi Manipur da su district mayamam lairiko. District tugi khoigi warlord haibadare senjau paiba paisa paiba kukan pagan basingna control tawduna adumaina panba. China pungkai mukaire masi 1916 dagi 1928 phauba satharami. Dr. Sanja Sen Japan dagi China da amu hale. Aduga Guangzhou city da magi party KMT amuk linkhalami. Sanja Sen na area adubu control tawriba miyo sing aduga wari sadarga masoi taraba China amuk pusunaba adumaina honarami. 1921 da China da party ama amuk linkhale. Chinese Communist Party CPC. Masi China gi South Shanghai city da adumaina semki. Mao Zedong na lead tawraga. Makhoi gi su aim se karino haibada samane amato oiba China ama punsulaga adumaina sembaduni. Dr. Sanja Sen gi KMT ga Mao Zedong gi CPC ga pullaga amato oiba China sembagi thabak ase haurami. Mamang da 1917 da Russia da revolution ama tholami. Asibu Russian revolution hairga adumaina khangnai. Ningthau panbagi sanabi muthatpa aduga Lenin na power pairami. Aduga saukraba USSR se semlami. USSR communist satpa leibangni aduga China da Mao Zedong na semleba CPC asisu communist base tawraga adumaina sembani. Sanja Sen na USSR dagi mateng nirami China da army semganaba honabada. Asidagi USSR na KMT amasung CPC gi lanmi sing training tawbiba hore. Asoba lanmi ama semle adubu laibak thiba haigadra 1925 ta KMT gi leader Dr. Sanja Sen laikhidre. Ma laikhidraba matung magi general oiriba KMT gi Chiang Kai-shek na leader oire. Masigi matung asoba army force ama puraga Guangzhou dagi Beijing rom da salami. Aduga China gi mafam singda nafu da power pairaga lairiba warlord sing sahi ani gi manungda maithiba loina pirami. Wari nungai rakadori sinanoksing CPC su tapna mapagang kale. KMT na China da democracy purakpa pami aduga CPC na communist purakpa pami. Asidagi yanare asina maram oirga Chiang Kai-shek na KMT dagi CPC gi member sing tanthore. Khanare 1927 da CPC gi member liching yankai muk hena KMT na halami hairi. Asidagi Chinese civil lan haure 1927 dagi 1937 phauba KMT na CPC da landabadagi CPC gi member sing China gi khungang sing da lotuna leirami. CPC na guerrilla warfare techniques sinaduna KMT da landaba muk tawre. Haibidi lotna thumna ko. Makhoina khara sonbanina direct phongna adumaina khanaba ngamdabanina lotna thumna adumaina landabase horpoi wanida. Matam maduda KMT na CPC party gi member sing maruina khungang da loliba singsi da isinau sing hatnaba tupna balandana badumaina kanna tawrameba. Adubu lambi thongi phibam phattabana masi mapung phana mai pangna pangthokpa haibidudi ngamnamde. Hatpadi kayama hatkrabani ko. 1934 da KMT na CPC gi member sing maruina chauna leiba adumba khungang sing kayama question duna isinau sing landaba tawrameba. Kayama su halameba. Adubu CPC kayama sijarabasu makhoisu hanba kouba leiti. Mao Zedong na CPC gi hingliba member sing amattu oina punsalami. Masingdi yamna hanthare. Lan songna na Southern China dagi Yuan da salami. Khongna satpani saurangna kilometer lising tara muk masibu history da the long march hairga dumaina khangnai. Mao Zedong gi di magi musalaglaba party member sing kanba amasung semgatpani. Masigi long march ase Mao Zedong na silamdraba hojik China gi oidiba history se ama oirambasu yari. Yuan da Mao Zedong gi CPC members sing na
1936 fauba KMT ga lan thengnarami guerrilla warfare technique sizinaduna China da sathariba civil lan CPC amasung KMT gi marakta ko asigi asengba tanja se lauraga Japan na 1931 da Korea peninsula se khudum chasla loksan kare asigi matung China gi Manchuria region amuk khudum chaslami Asidagi yamlaba Japan gi lanmina Manchuria region gi makha thangba sarukta landa ba tormi asigidagi isinroksing lan kana songnare China ga Japan ga asibu ani suba China Japan lan second Sino-Japanese lan hairga adumaina khangne Japan China da yamna tamthina otnairami masida China gi Nanking mamangaida Nanking kaurmi haujina Nanjing hairiba mafam asida isinroksing Japanese army singna Chinese nupi lising marphu gi mathakta izat manghan birame kayamo otnairami masida Chinese lak ahumuk siki haina adumaina panari masina ngasisu China na Japan bu waru boleptri bisinroksing Siangkai Sheki KMT maru oina Nanking da lairaga operate tobani Japan khanglami masisu Mao Zedong Yuan gi Qing amasung khungang da magi CPC party lotuna laikre aduna Siangkai Shekna lam ayamba control tobani na ma maithiba piragadi China line khudum sanba ngamgani haibase khangame ba Japan asina maram moiraga Japan na Beijing da landaba torami amasung Yuan rom da satuna CPC gasu lan songnarami asigi video kaya ama isin roksing China gi ko adomna YouTube ta thiragasu khoigi free da admaina yengba phangani yam nuai bani yengbiu marakta Nanking Nanjing da landaba torpadi KMT gi members sing Nanjing thadokuna Wuhan da selami yamna maming satpa maphamni China gi Wuhan hairi basi Japan Wuhan da amuk lae asidagi KMT Wuhan thadolaga Chungking da amuk sele KMT na khwaidagi sauna tawba asoi base karino haibada Japan na tanarakpada makhoida landarakpada makhoina lairiba China gi mafam adugi sana thangnaba mai loina thadokpa turen guha da hu hapsan bana singba se makhoi tawrame Wuhan amasung Chungking gi marakta sangsana mafam ama lai hairiba mafam asi KMT na mai loina thadoklami asida Chinese lising kunmuk maina saktuna sirami hairi makhoina karigi mai thariba no haibda Japanese army na saba thakpa se phangdana bahorabada KMT da tanarakpa se lepnabani asini masigi strategy se siniroksing Japan na Manipur lakpada British na moirang lomda dumaina sinagi hai kugi sana thangnaba phau kari da ko siniroksing khangba yawragasu comment section da dum takpiro Japan na sangsa da mai sakpa asiana kayama ubadagi dumaina hankhre makhogi lami singse adubu Chinese singdasu awaba kayama mayong narami law singsa na thangnaba maina loina sakre turen guha thangnaba ising hu chelabadina kari sagani kari thakani asina maram oiraga KMT da support toramba Chinese sing KMT da sauba hore asina maram oiraga CPC Mao Zedong da oina miyamna support tonare KMT na sanariba strategy se sinaroksing masi CPC na sanaramde asina maram oiraga makhoidi khungang kaya ama dumaina kalame Japan ga lan sokna duna adu oiragadi praja na CPC hena nungsiba pamnaba haibase masana dum tabre KMT party sinaroksing lan kuina songnara banina mapangan sonthare aduga CPC na mapang kangkhale prajagi support zauna phanglabanina asini prajagi mateng yaudragadi hingba ngamde hairibasi 1939 da ani subalanjao hore 1947 da USA na Japan da atomic bomb thadare asdagi Japan maichire Japan hankhre asigi matung China gi Manchuria hairiba region ase KMT amasung CPC na loksan ba pamlami kanadagi Japan dagi asigi matam ase USSR amasung USA na su Korea se control tawnaba honaba matamni masida KMT na Manchuria makhoida pibi naba USSR da haijarami masida KMT gi lanmi su langi mateng pangba tharke haina masida USSR na su yarami adubu USSR na Manchuria ningkha tamhalaga CPC da oina haibidi Mao Zedong da oina sinarmi maramdi USSR su CPC su communist ni asdagi CPC hena mapangan kanba party ma dumaina oire ani subalanjao loikhrabasu China da irang lepam de USA na haipa saduna China da laglaga CPC amasung KMT gi marakta yanana basilami adu mai pakidi 1946 da party ani sigi marakta lan hore lan se amule pura bani sin roksing mamangda karigino haibda akoigi Japan maithiba pinabo honabada Beijing aduga mathakki ayamba saruk China gi lam CPC na control tawrami aduga hojik Taiwan ga thangnariba southern part na KMT na control tawrami Mao Zedong na China gi khungang da satuna parja singda communist ki wakhalon santoklami kanaba kaya amasu
पीगनी हाइरमी एग्जांपल अंगांग लारिक फ्रीदा तमहनबा lau unaba mafam pib asidagi CPC gi mapangan kanba hen hengale aduga nakalamdana KMT gi leaders yang kai shek parjana yaningdaba kayama tormi Japan na landa kiba lan songna kiba matam aduda isininoksing KMT gi lanmi kayama hat khrabane amasung KMT gi economy se pura laikha takre 20 August 1949 da CPC na KMT da akanba landarami masidagi KMT member lag taramathoi jahaz da China thaduktuna Formosa Island da chenkirami haujingna Taiwan haina khangnariba mafam asida asini roksing China gi samlapa history asi oiragadi hujik China amasung Taiwan unkhanariba sigi matangda soina kharadi khangbiram lagani asi araga puran thaba maitena kaina na waya thangni jari kanglaipa imana yai phare yai faminarsi